yam ten like koi matam se like yam tang na phangu matam ni na yam tension le har ga koi na ishor gi wahai machet ama khat pamina se aina sum wakhan khalle prasna tawraga aina wakhan khan baganda what is Christmas asi karino angang oiringai dagi pangthoklaga la abani angang oiringai dagi Christmas asi tawrag lakpane adugu Christmas asi karino haina kallaka prasna tawraga magi passage magi warisi parakanda aina aigi thamoida phawa amadi aigi wakhalda thawai asengban insinbi bane Christmas haibasi it's none other than atopa karimta natte how khraba chahi kaya how khraba Jisu Christ angang adubu ningsingba amadi aikoina madu ningsing lerga aikoina highly secular aikoigi Christian gi dagi lang thokle haraga secular term aikoina birthday it's a birthday of Jesus Christ haye adubu aikoigi Christian singnadi it's an incarnation day haibane aikoidi birthday haye incarnation day haye masini haina Jisu Christ na taiyong balda pokoi kun numit nei haina sumaina aikoina palan tawrak lakpane adubu munna khansaluba kandadi Christmas haina misi aikoina palan tawriba aikoigi matamda palan tawriba sidi Jisu Christ na aikoida masigi artha khanghaningba go and proclaim the good news haibasi oirame Christmas haibasi aikoina aphaba pauje aphaba wari good news asi mingonda tamba chatlaga sandokba mingonda tamba masi go and proclaiming the good news haibasi oirame masi dai aikoini yaning da bayai Jisu Christ na tayo palda hek lakpaga poklak panumiti mission gi thabak se hauram khre proclaiming the good news aphaba pauje se sandok haurame amadi mahana magi punsi tayo pal se gi punsi lo shalak pakanda aroiba wahai man haibase hojik di ai ipa gi yum aduda ai haurak pham aduda ai gi leibak ai gi iramdam aduda hallagani aduna na koi leihoriba singdi Jat bijati khai dabida mafam khuding mak chatlaga go and make disciples of all the nations chatle herga mafam khuding makki aigi sebok semu go haibasi oirame amuga extra lapaganda phaja khraba ching aduda makoina leple herga lamba aduda leple herga magi sebok singna maduda Jisu Christ aroiba mikup aduda leplina buganda mana hai nakoina thawai asingbi pangal phangani when you receive the power of the Holy Spirit Thawai asingbi pangal phangba Jerusalem, Samaria, Judea, and the end of the world, the earth. Tayo palgi loishin ba jaga khuding magdachatlaga aphaba pauje ga sando ko haibane. Masi Jisu Christ pokla kun numiti gi hauram khre na masi gi thabak se. How do we know? Jisu Christ na hek pokla ko matam aduda aikoina madigi wari da mu chatrabasu Nazareth gi Joseph ga Mary na lakle heraga David ki kaino adudi Europe paganda piklaba konang Bethlehem aduda Jisu Christ na pokla ko matamda the first messenger sargadut sing aduna lakle haraga yawshan ba singo kiganu maramdi aina na koida magpauja nangai krabo wa pau purakli maramdi na koida magkanbiba Prabhu Jisu Christ pokre masigi wa pau sine Jisu Christ hek tayung balda magi hek kong net lakoga Jisu Christ na tarum thabakse good news Bible na haibane ko sargadu singagna haya aina na koida mag aphaba paujal purakli wa pau purakli madudi karino na koigi kanbiba Jisu Christ poklare na koibu kanbiba matam aduda Israel singasi yam warame karigi damakno makoigi punsisi ahanbada Babylon degi lakle herga Nebuchadnezzar na makoisi landare herga makoisi pukre arapulam damadada Puraga Nebuchadnezzar gi Babylon gi makhad na makoise minai oini singkrabane adudigi amuka Persian singna lakle herga lantarag herga muka makoi gi makhad lekre moigi lamda moigi yu moigi khungang adu thadok herga arapa migi lam adu minai oina lekrabane Persian singi matam na makoise khra freedom phange makoi gi lam adu hanba phange aduba muka Greek singna Alexander gi matam da makoise muka magi makhad thamkre Mina gi punsi da mu khangjan khre madugi matungda rom lakrabane masi mayam masigi makhab na moisi wana hingla pagana makoina khanjaba wakhanda amakhaglei madudi aikoi gi kanbiba mapudu kaidongai lakadage the Messiah
Old Testament the prophets mayam na hairaba masaya kanbiba mapudu kaidawai lakadage haina makoy na ngairaga leirambane maduna masi poglakpa numita kiganu nakoy damak afaba paujal wapaw purakli madudi nakoy kanbiba nakoy na ngairiba kanbiba Prabhu Jesus Christ pokre Jesus Christ adu pokre haibane adudagi yausheneba mising aduna masibu oithokpa yagadrane haina chatle hokatlaga chatpane chatlaga mafam adu hek yauraga yengluba kanda sargadu singna haiba wahaido chap chana lerame chap chana maduda lerame adugi damakta Bible na haiba se Bible na masida haiba se Luke chapter 2 verse 17 das maina haiba ne ngasi aina haiba message ngasi why ngasi Luke chapter 2 digi lotokpane aikuni yumda isa isa gi Bible da papi se mathang now when they had seen him Sir Yaushan Basing Aduna Mahapu Jesu Christ Ubaganda, they made widely known the saying which was told them concerning this child. Verse 18, and all those who heard it marveled. And all those who heard it marveled. Makuin ang nga hek ubaga, ngasay sir gatu sing na hayramado chumlam kre. Madugi na magdam makoy na harawan bay da magta. Lady ba mayam madu na makoy na hayem. Ay koy sir gatu sing na nagahaywane. Ay koy gikan biba Jesus Christ the pokle re. They proclaim the good news. Makoy na wahay ado haydorapane. Madu da layram ba mayam madu ingak ngakre haye. Ingak ngakre they marveled haye. Atop version that they wondered haye. Sir yaushan mising aduna. Ishorgi sargadigi lako wahay ado. Amadi pokliba angangadigi maramda proclaim. They spoke out. Makoy wahay chinbagli haydokre. Makhata na muparapaganda. Simeon ko ba ahan amakagli. Ishor wiyam kina. Bible hay say a righteous man haye. Ishor wiyam kina mahatna masaya ado. Ay koy ba promise ta wirama masaya ado kay daway na lakado wa hay na ngayba. Amadi thaway aseng na mangan haye nahati masigi kanbiba mapuudi baw sikhiroy hay na. Masigi interpretation tongan le ado ay koy na madu changlaroy. Nandi masigi kanbiba mapuudi baw sikhiroy haye. Numit kuntra kumthoy haye scholar singna 33 days surapakanda Mary ga Joseph na Jesus Christ adu temple da pubane temple da pubasi kari ga makno harabadi Jewish singi culture gi matungina mahaku offer tawa temple adu da ningna sang adu da pure har ga mahakse ishor gi amadi madu da leriba priest sing adu na shengdok bibam ishor ba kathokpa thabak amaka pangthok madu gi namuk pubaganda Simeon ko misaka silairam kre Mana hek ubaga, this is the one. Angang do hek ubaga, masine angang adu hai. Mana magi kutta kole, adugang mana hai. Salvation has come. Aran ko pam do ekoi de lakre. Gentile singi da makandiba, mangal adu ekoi de lekre. Israel singi glory ekoi de asado masida lekre. Simeon proclaimed when he proclaimed the good news. Good news adu di karino. He is the savior. He is your savior, every savior, nangi savior. Mahak na masigi wapaw sa samdokane. He is the light of the Gentiles. You tapasigi mangal. Pab da takra pasigi kan biba mapu. Awa da takra pasigi kan biba mapu. Aigi papa sida aigi punsi sida mangja kreda. Aigi punsi sida tola tara punsi ne. Kana draba miyo ini hai pasigi mangal. Mabu kan bina ba mapu da masine hai na. Simeon na masigi wahay si proclaim to topane. Makhamu patraganda enna ko ba prophetess. Nupigi prophet amakagli. Adugi wahay da Simeon hek ngang loy baga ningna sang aduda enna ko nupi changlay. Hek changla ko ga thawai aseng udan magi de insin bire harga. Amuka mana hai. Verse 38 and coming in that instant she gave thanks to the Lord. Madada changa ko kana mahakni ishor bo harawan ngai ba pongdo e haye and spoke of him to all those who look for the redemption. Ana ko bunu pisina so hek changla kle herga angang asi ubaga harawan thankre aduga mana aduda leiriba mipum khuding makta amadi mana chatpa mapam khuding makta amadi masigi kanbiba mapusi ngai ba khuding makta mana chatle khungang amadagi amadu chatle from one city to another city chatle herga mana samdokpa hore ai koi gi kanbiba mapu redemption
ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯗꯧꯕ ꯃꯄꯨꯗꯨ ꯃꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯂꯩꯈ꯭ꯔꯦ ꯋꯥꯔꯒꯅꯨ ꯑꯋꯥꯕꯗ ꯂꯩꯔꯤꯕ ꯁꯥ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯤꯕ ꯁꯥ ꯍꯔꯥꯎꯔꯣ ꯃꯔꯝꯗꯤ ꯅꯪꯒꯤ ꯀꯟꯕꯤꯕ ꯃꯄꯨꯗꯨ ꯂꯥꯛꯈ꯭ꯔꯦ. This is Christmas. Masine Christmas haibase. Christmas haibase lapna mafam tonganbada leire hairaga imungda laklaga imung mayamgu unaba marup mapang mayamgu unaba maduna Christmas loiba nate. Pirol phajaba haplaga phajaraba decoration mayam toraraga leiteng kayasina phajabasi masine Christmas loiba nate. Chahi kaya wana ngairakle hairaga pothajaba phangba masine Christmas nate. Christmas haibasidi go and proclaim the good news haibane. Christmas asigi matam masida afaba wapau du sandokpiro haibane. Masigi afaba wapau. What is this good news? Masigi good news haibasidi kari no. Masigi good news afaba wapau asida kari masi hangdokpa kanda kari lege haiba tarabadi. Ngasi aikoina Christmas haina palan tawriba pokliba angang asida. Pokliba angang asi aikoina hangdokpa kanda pokliba angang asi aikoina yengba kanda pakokpiba lege. Jesus Christ nang ngasi pangliba khudol pangliba mangonda pakokpiba leye. Ngasi nangona piriba khudol Jesus Christ gi sida asa leye. Ngasi nang pangliba angang nang pangliba Jesus Christ khudol asida lo banai da punsi leye. Ngasi nang pangliba angang asida nungsiba leye. Ngasi nang pangliba angang asida nang masi hangdokpa kanda nangi mangkraba punsido amuka hanjananaba sangdaibinanaba masida yawe. Nang ngasi pangliba khudol asi piklaba chamlaba khudol nate. Nangi punsi kun asidagi intopikraba mioi ama oiribra. Nangi punsi imungda problem creator irang kaya horaga leiba misak ama oiribra. Nangi punsi haukraba mayamdi yengba kanda aigi punsi sidi mangkreda hingboane phajagab hakchang ase amotpana thankhraina hinglibra. Ngasi pokliba angang asi nang lawba kanda madagi asa madagi punsido hanjinanaba masida leibane. This is Christmas. Aina makhatana haijaningbadi masigi khudol ase nang aidi phangkhre haibane. Ngasi sida leiriba khoi khuding makse masigi khudol ase phangkhre. Nangi pap dagi kokpiba pap adagi kanbiba masak ama oikre. Amotpada awabada leirame but today nahakse anawa misak ama oikre. Ngasi aina hainingbadi amamada leiriba mioi kaya leiriye haibane. Christmas yauna Christmas asi kari no haiba khangdraba mioi kaya leiriye. Nangna inthokpikraba mioi kaya leiriye. Aina nahan masi yaurakringaida South Korea da aigi church adada masigi same message aina makoida ngangrame. Madagi message aina ngangmada North Korea pankhi. Maramdi North Korea si mangga leikrabane South Korea yam wangna leikre ishur su thajaba mioi ama oikre North Korea amamada leire Cambodia amamada leire Laos amamada leire aikoina Myanmar amamba mafamda leire even aikoigi mafam asida Imphal Sahar masigi aikoigi sahar aikoigi lamdam asida anakko mafam kayada masigi khudol asi phangdriba leire. Ngasigi Christmas asida nang aina tawgadawbadi go and proclaim this good news. Chatle hairaga amamada leiribasingdu Christmas ki khudol adu tamluro haibane. Khudol asidi makhoi busu paping kanhanse haibane. Nangna phangraba mangal adu nathandagi da lochulaga thamnaroise. Ithandagi da lochulaga thamnaroise. Mangal asi mingonda su sandokse haibane. This will be your offering. Khudol asi phangkhre masi nang tarakwana nangi offering da masi oigani. Mary bu sargadut aduna lakle hairame tamlame kiganu Mary maramdi nahak nangondagi kanbiba mapu promise masaya poklagani haibaganda Mary na harawaga thanbaga loinana hairame phare madu oiba tarabadi masigi chawrba khudolse aingon pigani haiba tarabadi I will offer something karigumba made I offer tawge hai mana kari offer tawki magi virginity Sheng la bahakchang si Mary na kathok pikhibane. Joseph ngona mangda lakle sargadut adana tamlame. Joseph na kari hai. Masigi khudola se ngona pigani haiba tarabadi. Phare agi reputation. Aina yum pandingai da mirol labi nupi lawuse. Mayam na ngona hanthani yenglagani. Agi reputation mingchat soklagani adu masi aina ishor nangon nangi damak kathok lagego haina Joseph na magi reputation kathok pikhibane.
ꯍꯩꯁꯤꯡꯂꯕ ꯑꯍꯩꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯂꯥꯛꯄ ꯀꯥꯟꯗ ꯑꯉꯥꯡ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯃꯈꯣꯏꯅ offering ꯀꯠꯂꯝꯃꯦ ꯐꯖꯔꯕ ꯃꯃꯜ ꯇꯥꯡꯂꯕ offering kaya maduda katlame ngasi nangi Christmas sigi offering karino hayeng hungjit Christmas oiragani what will be your offering what is your offering nangi offering karino ngasi ay thamdaning mudi nang ay gi offering asi proclaiming the good news asi oihanse ngasi ay koina sida isay phajaba sakliba lakliba masida sen kaya thadaraga matam kaya changraga ay koigi leijaba khuding mak kathokaga tawribase afaba wapau Christmas ki nungai basidi phangminase aikoi pumnamak masigi saruk yaminase haibagi masi silibane likewise nang aisu karino madi tawramse ngasigi Christmas asida nang aisu karigumba madi tawramse afaba good news haibde sandoklamse masigi good news sandokpase just aikoina chatlaga ishor gi wapau sandokpase masi khatnate nangi phajaraba ishai aduna kanagumba amabu nahaki afaba paujel se sandokse karigumba nang khudon amakhat tamle haraga kanagumba awa anang tariba misak amabusu harau hanse nang na paisa leibra nangi paisa aduna kanagumba amabu harau hanse nang na hen na phajaraba kaya da leibra nang na tawu ngamba karino amadi aikoina ngasigi Christmas asida tawramse haibase aina lakliba ichilina khuding makta masigi wahai asi thamjaning bane Christmas asi nangi imung nangi punsika kharauraga loisaloise masigi afaba good news asi paujel asi nangi imung aduda khumjalaga khak loisaloise nangi punsi aduda loselaga loisaloise but let us go and proclaim the good news nangi yumnon nabasu harau minase nangi kairo lekai da leriba mishisu harau minase Christmas ki harau base ekoi khuding maksaru yaminase haibase amukka hana thamjaninge amadi ekoi irakta leriba ichil inaw karagi punsi aigi punsi di lekha takre awabada lekre mangraba punsi ne haibagi thamoi asokpa madigi wakhal adu leiba taram na bataradi ngasigi Christmas pokliba angangase nangi damakne kanagi damak sunate nangi damakne ngasi lakiba Jesu Christ ase nangi damakne nangi imong na nangi damakta ima ipana pi tarag leibra kun singi mi kuding magnanangse patraban na ngang narag leibra nang na Jesu Christ ida changjaning lagusu nangi thamoy da leikiba pattaba mayam dana nangonda changjaga ngamhandana leiba taradi ngasi phangpiba khudol ase lawsalo handagi Christmas asida masigi khudol si lawsalo masigi khudol asidi yam phajabane masigi khudol asida nungshiba leye pap kokpiba leye nangi mangraba punsida amuka hanjannaba leye masida sangdainaba leye masi lawsille haraga nungai khiba Christmas ama nahaksu oiminase Christian gi imung aduda nangondasu welcome tawre tamangamde ngasi Christmas asina aroibo ikhiba yai Christian asigi ming thodi lore haraga amma magi punsida loishin khiba yai next year amaka nongmagi Christmas thangdaba yai ngasigi Christmas asi artha chenba artha leiraba nungairaba Christmas ama nangi punsidasu oihanninge we invite you in the family of Christians aikoina nangonda Christian gi imong de invite tawre aikoi masida leirba ichili na khuding mak aina Jesu Christ lawsindri masigi khudol asi phangdri haiba tarabadi invite tawre Jesu Christ na khudol asi nangonda piri lawsalo leiriba mayam gi punsida nungaiba phangbagumna nangsu phangjaro ingthaba phangjaro asa phangjaro aikoi khuding makku Prabhu Jesu Christ gi harawado thanbo oijasunu message asuna aikoi gi punsida ahongba phangbo oijasunu amen